Turkey amadi Syriada yuwa habada miyoy lising ahumgi mathakta sire. India gi maikaidagi pangba yaba mateng panggane Narendra Modi. Turkey amadi Syria gi lona bada leiba mafam amada ngarang ayuk chawrangna Richter scale da magnitude 7.8 yawna yuwa habada punna miyoy lising ahumgi mathakta leikhidre. Loina na miyoy lising mga hena asogapan nangkhre haire. Agency dagi phangba paw asina hai Turkey gi state media na thadorok par report singi matungin na laibak aduda miyoy lising amarom sire haibagi confirm tawre. Loina na miyoy lising mga ka 2marifu asogapan nangkhre. Laibak asige Malatya province da yum chamag kuntra hena mga tathokre. Masida sunatana Diyarbakir province da su yum taraga taruk hena amanga tathokhe. Yum sing adugi manungda achoba building kaya marum su yaw mamaram na yum ning khai baduna nansun khiba sing thiba madi kan bagi thabak yamna kanna chathare. Yuaha badu Turkey gi konung Ankara da su yawkhe hairiba mafam aside epicenter adudagi kilometer 100 lapna leiba mafam ne. Oirakliba phibam asida Turkey gi authority na level 4 alarm laukthokuna malem gi tongan balaibak singi mateng ni khre. Syria gi oina su yuaha basida miyoy 100 sekhe loidana miyoy 7 hena sogapan nangki haina lainga ki official oiba pauna haire. Syria gi Aleppo da yum kaya amanga tathokhe loinana yuaha basi Lebanon amasung Cyprus ta sutokhe thokdok asigi matangda Turkey gi president Recep Tayyip Erdogan na mahaki Twitter da thagalakpa post amagi matungin na hauji yuaha basida sokhalaba mafam singda mi kan bagi thabak akan ba mawong da sathari haire. Thokdok asida India gi Prime Minister Narendra Modi na sub awaba phongdorok le mahaki Twitter da thagalakpa post amada hai Turkey gi laibak thiba yuaha baduda miyoy kaya laikhidaba masung lanthum kaya ama amanga ta thokhiba se yamna laibak thiba ne. Laikhidraba singi imung manung amasung khudong thiba nanglaba miyoy singi imung manunggi awaba da su saruk yare. Asogapan nangkiba khuding maksu athuba matamda phagalakpa oirasano loina na mahaki maikaidagi su Turkey da pangba yaba mateng panggane. US Geological Survey na piba report ki matungin na ngarang ayuk angan bada Turkey da magnitude 7.8 yaw na yuaha ke madugi hek matungda su amugan na magnitude 6.7 yaw ba yuwa ama su ha ke yuaha badu Gaziantep province ke Nurdage city gi nongpokta kilometer kun ga taruklom tamag salaga laymay dage kilometer taraga tare 10.8 yaw ba mapamda epicenter oy ke loina na ni suboy na haki baduna central Turkey magta da laymay dage kilometer 10.8 luba mapamda epicenter oy ke Turkey Red Cross na phongdorok pagi matungin na khudong thiba nanglaba sing asigi damak mateng pangna bagi damak tongan ba mafam sing dage resources sing khomjin ba hore. Loina na miyam na su akaya toy nang kraba yum singda makata na laibigan uhaire. Yuaha baduna maram oiduna Damascus, Beirut amasung Tripolitsu miyam na pakat na duna lambida senthok na rakhe. Russia gi President Putin na Turkey gi Erdogan amasung Syria gi asata awaba phongdokre. Turkey amasung Syria da ningthokaba numitta akan ba yuaha kraba matungda Russia gi President Vladimir Putin na Turkey gi President Recep Tayyip Erdogan amasung Syria gi President Bashar al-Assad mahaki maikaidagi awaba phongdokre. Kremlin gi matungin laibak ani magta darkar laiba mateng pumba pinaba Moscow na thawrang tawraga lay haina Putin na laibak ani gi lusingba singda phongdokhi haire. Kremlin gi spokesman Dmitry Peskov na paumi singda haike Russia na laibak ani magta building singi condition sing khangba ngamba technology sing yauna darkar laiba mateng sing pinaba thawrang tawraga lay athubagi oina darkar laiba mateng pumba Turkey da pinaba rescuer chamaga loina na aircraft ani Turkey da thana ba thawrang tawre haina Russia gi emergency ministry na phongdokhe. Turkey gi khanong pokthang basaruk amasung Syria gi awang thang basaruk ta ningthawkaba numit ki ayuk angan bada magnitude 7.8 yaw na yuaha bada miyoy lising ani ga chahum na sikre amasung yumsa kaya tekre. Syria gi Aleppo amasung Hamo city sing asidagi hawraga awang nong pokthang bada kilometer 100 mile chani hena lapa Turkey gi Diyarbakir fawbagi manung dalay ba building mayam ningkhay bagi paulay. Turkey gi Gaziantep amasung Kahramanmaraş province nga sida yum chama panlom hena tekhi haina Vice President Fuat Oktay na haike aroy bada tabi di bapum na magpo thagat sare.